Mijing tabiriba pumnamakpu crime story Manipurna amukka hanna taram noksari. Ngasi amuk pujarakliba wari asi Amerika gi maming yamna chatkiba serial killer amagi wari. Mahak atopa serial killer gumna yamna ka hena tamthiba haibadudi oidrabasu mahakna tawranbasing adu khangmada adom soidana ngakani. Aina wari sing asi lijirakpa matamda yamna aki tujungba pokadaba photo kaya ujjarakani. Amadi tabada haineroidaba wahewata kaya yarakpasu yai. Maram asina thamoi sonba hanggoiganba amadi chahi sudriba angangsing yaurabadi video asi skip tawthokpiyu. Thawdok asi 1954 gi matamda USA da thokhiba thawdokni. Ed Gein kauba nupa ama leirami. Mahakna maki victim singi asiba hakchangdagi semdok sadokduna miyoibagi skin na semba face masks, gloves, legging, body suit kaya mahakna semlami. Masigi su mathakta miyoibagi skin na chair sheet, lamp set, koki tumba na semba tengkot thongnao da leiting oibagi mongda chinbal kaya machet kakthatuna pareng sana mahakna yandana thamlam. Nupa asi kanano mahak matau karamna mihatpa oiraki. Pumnamak ado ai mayamda wari adu lijarake. Nupa asigi maming Ed Gein. Asangba mamingna Edward Theodore Gein. Hariba nupa asi mayamna Pajaro Plainfield haina khangnakiba mihatpa amani. Mahak August ki tang 1906 ta USA ge Lake Cross, Wisconsin hariba city amada pokki. Mahak Philip Gaines amadi Augusta gi macha atomboina poglami. Mahakki mayamba amasu leirami. Mahakki mamingna Henry Gein kaurami. Mahakki mama Augusta amadi mapa Phillips matam chuppada adumak khanna chainaduna laki. Mahakki mapa Phillips asi yuda yamna laichuba nupa amoirami. Aduga mahakki mama Augusta asina yamna strict oibi laining na shonda ka hina hakchina lupsinbi nupi amoirami. Tasengbadi mahakna anisuba oina phangjagadriba masa adudi nupi ohenbi haiduna mahakna numit khudingi lining duna ishorda nijerami. Adubu Ed Gein oina poglakpasida mahak yamna saurami. Adubu matam khara leiragadi mahakna asawbadu faraklami. Augusta asina mahakki machanapa animakta numit khudingi akaknaba matam khaidokduna numit jingba matamda Bible ki lyric paduna pap ki maramda nainaduna wari kaya mahakki machanapa anida hairami. Mahak nupi oijarabasu mahakna nupi khudimagasi yamna tukachana ingrami. Mahak masamak nattaba amadi ishorda kathoktaba nupi singdi phattaba laisingna onduna maya tawribani. Makhoiga loinarabadi pap phangani makhoida mitna phawba yengba yaroi haiduna yamna kanna machanapa anida hairami. Mahakna makhoi anibo school chatpa natana mapan thokhalamde kana amata ko suloina halamde. Ed Gein gi mapa Phillips asi hana carpenter amoirami. Makhoina Lake Cross ta grocery dukan amusu phamlami. Adubu mapa asi yu da laichubo oirakpadagi makhoigi laifam amadi dukan asi yontholamduna Plainfield haina koba mi yamna tadaba khungang amada farm ama leiduna yum honglaki. Makhoina mafam sida hinjang napi thaduna amadi sa sal loiduna leirami. Ed Gein asi angang oiringai matamdagi mahakki mong matau asi atay angangsingga iman manadaba. School gi class ta phamlabasu mayamdagi tongana taba. Tumina matomta leijaba maram sadana nokfet tawrakpa. Tonganba masagi wakhal amada tawraga leijaba misak ama oina horakki. Mahakki mong matau asina atopa angangsingnasu mahakpu loina ningdaba poglami. Amadi mahakpu adumak karem kathainabirami. Aduga Ed Gein ga mayamba Henry Gein ga di khenarami. Henry Gein di lekagi miyoi kaya gasu adum loina tinarami. Aduga mahakti mamana haibawa kaya su lagondaba misak amasu oirami. Ed Gein asi mamabo asuki matik yamna luna khanjarami. Mahakti atoba miyoi singa loina daba maramna matam pumnamakta mamaga adum leirami. Mahakki mamana makhoigi farmda o kaya mangak kaktuna hatpu uraga angang oiraba Ed Gein gi wakhalonda nungaibagi ithil ama phaurakpagi mami taba horakki. Mahakna chahi 33 surakpa matamda mahakki apokpa mapa Phillips Gein leikidre. Mahak amadi mahakki mayamba Henry Gein aphangba thabak suduna sen talami. Makhoina lam adugi yumsingda changduna yumgi semsin sajimana singba thabak kaya tawrami. Ed Gein gi topa ama hairabadi mahakna challuba yumsing adugi angangsingna Ed Gein ga loinaba yamna pamlami. Ed Gein na angangsing asida phagi tawduna makhoibu harawalami. Henry Gein
ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯌꯣꯛꯇ ꯂꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯅꯔꯤ ꯒꯦꯟꯅ ꯏꯗ ꯒꯦꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯍꯦꯟꯃꯜꯂꯤ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯀꯌꯥꯅꯤ, ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯁꯨꯛꯂꯧ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯏꯗ ꯒꯦꯟꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯅꯕꯒꯤꯗꯃꯛ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯩ ꯑꯁꯤ ꯃꯊꯪ ꯁꯝꯅꯔꯛꯇꯨꯅ ꯀꯟꯅ ꯃꯩ ꯆꯥꯛꯈꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯐꯥꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯃꯩ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗ ꯏꯗ ꯒꯦꯟꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯍꯦꯅꯔꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯅꯔꯤꯕꯨ ꯊꯤꯕꯗ ꯍꯦꯅꯔꯤ ꯑꯁꯤ ꯂꯩꯈꯣꯝꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯝꯅꯃꯛꯅ ꯑꯦꯛꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯅ ꯈꯟꯅꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯏꯗ ꯒꯦꯟꯅ ꯊꯑꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯆꯤꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤꯗꯕꯅ ꯆꯞ ꯆꯥꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯏꯗ ꯒꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯒꯁꯇꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯃꯥꯃꯆꯥ ꯑꯁꯤ ꯁ꯭ꯃꯤꯊ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯆꯔꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯃꯤꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯨꯏ ꯑꯃ ꯆꯩꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯃꯤꯊꯀꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯒ ꯁ꯭ꯃꯤꯊꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯒꯁꯇꯥꯅ ꯅꯨꯄꯤ ꯑꯗꯨ ꯎꯕꯃꯛꯇꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁ꯭ꯃꯤꯊꯀꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯈꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯑꯒꯁꯇꯥ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯇꯨꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯔꯛꯈꯤ꯫ ꯏꯗ ꯒꯦꯟ ꯑꯁꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯂꯩꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯃꯥꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯇꯨꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19, 1945ꯇ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯏꯗ ꯒꯦꯟ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛ ꯁꯤꯈꯤꯕꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯇꯥꯈꯤ꯫ ꯌꯨꯝ ꯑꯗꯨ ꯆꯥꯎꯖꯔꯕꯁꯨ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯤꯆꯟꯒ ꯊꯪꯅꯕ ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯀꯣꯏꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨ ꯅꯥꯟꯅ ꯁꯦꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯃꯦꯒꯥꯖꯤꯟ ꯀꯌꯥ ꯄꯥꯗꯨꯅ ꯃꯇꯝ ꯂꯦꯜꯂꯝꯃꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯄꯥꯔꯤꯕꯁꯤ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯆꯠꯊꯈꯤꯕ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯁꯄꯔꯤꯃꯦꯟꯠꯁꯤꯡꯒꯤ ꯃꯔꯝꯗꯅꯤ꯫ ꯏꯗ ꯒꯦꯟ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯋꯥꯕ ꯈꯔꯗꯪꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯅꯕꯒꯤꯗꯃꯛ ꯄ꯭ꯂꯦꯟꯐꯤꯟ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯌꯨ ꯌꯣꯟꯕ ꯅꯨꯄꯤ ꯃꯦꯔꯤ ꯍꯣꯒꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯗꯨꯀꯥꯟꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯦꯔꯤꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯦꯔꯤ ꯍꯣꯒꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯈꯤ꯫ ꯃꯦꯔꯤ ꯍꯣꯒꯟꯅꯗꯤ ꯏꯗ ꯒꯦꯟ ꯑꯁꯤ ꯃꯃꯥ ꯀꯥꯏꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9, 1954ꯗ ꯃꯦꯔꯤ ꯍꯣꯒꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯦꯔꯤ ꯍꯣꯒꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯕꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ 1957ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯁꯖꯤ ꯐꯥꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯝꯃꯤ꯫ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯒꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯖꯤ ꯌꯥꯝꯅ ꯐꯥꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯆꯍꯤ 29 ꯁꯨꯔꯕꯤ ꯕꯔꯅꯤꯁ ꯋꯥꯔꯦꯟ ꯀꯧꯕꯤ ꯍꯥꯔꯗꯋꯦꯌꯔ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯨꯗ ꯏꯅꯥꯏ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯄꯣꯠ ꯌꯣꯟꯈꯤꯕꯒꯤ ꯁ꯭ꯂꯤꯞ ꯍꯥꯏꯕꯗꯤ ꯔꯤꯁꯤꯞ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯏꯗ ꯒꯦꯟꯅ ꯏꯀꯣꯟ ꯀꯣꯟꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯑꯦꯟꯇꯤ ꯐ꯭ꯔꯤꯖ ꯑꯃ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯏꯗ ꯒꯦꯟꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯗꯇꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯀꯌꯥ ꯑꯃ ꯅꯝꯂꯝꯃꯤ꯫ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯏꯃꯝ ꯃꯝꯁꯤꯜꯂꯝꯃꯤ꯫ ꯑꯣꯐꯤꯁꯔ ꯑꯃꯅ ꯀꯥ ꯑꯃꯗ ꯇꯣꯔꯆ ꯊꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯈꯠꯂꯨꯕꯗ ꯁꯥꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯜꯂꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯣꯔꯆ ꯊꯥꯟꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ
ꯌꯥꯜꯂꯝꯂꯤꯕ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯕꯔꯅꯤꯁ ꯋꯥꯔꯗꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯅꯔꯒ ꯌꯥꯜꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯨꯡꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯏꯗ ꯒꯦꯟꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯛꯊꯦꯡꯅꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯣꯕ ꯄꯨꯂꯤꯁ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯐꯪꯂꯤꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯕ ꯁꯥꯗꯣꯡ, ꯃꯤꯑꯣꯏꯕꯒꯤ ꯁꯎꯟ ꯍꯥꯞꯄ ꯆꯤꯌꯔ, ꯀꯣꯛꯀꯤ ꯁꯔꯨ ꯇꯨꯝꯕꯥ ꯀꯌꯥ꯫ ꯀꯣꯛꯀꯤ ꯇꯨꯝꯕꯥ ꯈꯔꯗꯤ ꯃꯍꯥꯛꯅ ꯇꯦꯡꯀꯣꯠꯀꯤ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯝꯈꯤ꯫ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯒꯤ ꯁ꯭ꯀꯤꯟꯅ ꯁꯦꯝꯕ ꯃꯥꯛꯁ, ꯕꯣꯗꯤ ꯁꯨꯏꯠ, ꯑꯀꯛꯄ ꯅꯥꯇꯣꯟ ꯃꯔꯤ, ꯈꯨꯖꯤꯟꯁꯤꯡ, ꯅꯨꯄꯤꯒꯤ ꯅꯤꯄꯜꯅ ꯁꯦꯝꯕ ꯕꯦꯜ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯋꯤꯟꯗꯣꯗ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤꯒꯤ ꯆꯤꯟꯕꯥꯜ ꯀꯌꯥ ꯑꯃꯁꯨ ꯄꯔꯦꯡ ꯁꯥꯅ ꯂꯦꯡꯁꯤꯟꯅꯔꯒ ꯌꯥꯜꯂꯒ ꯊꯝꯂꯝꯈꯤ꯫ ꯑꯗꯨꯒ ꯁꯥꯏꯗꯣꯛꯈ꯭ꯔꯕ ꯆ꯭ꯋꯤꯡꯒꯝ ꯀꯌꯥ ꯕꯣꯇꯜ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯍꯟꯖꯤꯜꯂꯒ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯆ꯭ꯋꯤꯡꯒꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯈꯨꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯕꯦꯅꯤꯁ ꯋꯥꯔꯗꯦꯟꯒꯤ ꯀꯛꯂꯕ ꯃꯀꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯂꯤꯕ ꯑꯣꯔꯒꯥꯟꯁꯤꯡ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯡꯂꯒ ꯊꯤꯕ ꯐꯪꯗꯅ ꯂꯥꯛꯈꯤꯕꯤ ꯃꯦꯔꯤ ꯍꯣꯒꯟꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯅ ꯁꯦꯝꯕ ꯃꯥꯛꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡꯅ ꯏꯗ ꯒꯦꯟꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯂꯤꯖꯒꯦ, ꯑꯗꯨꯕꯨ ꯁꯦꯝꯗ ꯆꯤꯖ ꯍꯥꯞꯂꯒ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯄꯤꯖꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯅꯤꯡꯂꯤꯕꯁꯤꯡ ꯑꯁꯤ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯗ ꯒꯦꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯣꯡꯐꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ꯫ ꯏꯗ ꯒꯦꯟꯅ ꯃꯔꯥꯜ ꯌꯥꯖꯗꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤ ꯍꯥꯏꯔꯤꯕꯁꯤ ꯃꯦꯔꯤ ꯍꯣꯒꯟ ꯑꯃꯁꯨꯡ ꯕꯔꯅꯤꯁ ꯋꯥꯔꯗꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤ ꯈꯛꯇꯪꯅꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟꯐꯤꯜꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈꯤꯕ ꯂꯩꯈꯤ, ꯑꯗꯨꯕꯨ ꯏꯗ ꯒꯦꯟꯅ ꯃꯈꯣꯏ ꯑꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯗ ꯒꯦꯟ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯒꯁꯇꯥ ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯃꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯌꯥꯎꯔꯛꯄꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯤꯡꯗ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯛꯁ ꯁꯦꯝꯂꯝꯃꯤ, ꯈꯨꯠꯇ ꯎꯞꯅꯕ ꯒ꯭ꯂꯣꯚ, ꯁꯦꯠꯅꯕ ꯂꯦꯒꯤꯡ ꯁꯦꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯝ ꯍꯥꯞꯆꯤꯜꯂꯒ ꯃꯤꯡꯁꯦꯟꯗ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯊꯣꯔꯛꯄꯒꯨꯝ ꯎꯈꯤ꯫ ꯃꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯝꯊꯔꯛꯄ ꯌꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯇꯦꯛ ꯇꯦꯛ ꯂꯥꯎꯔꯤꯕ ꯑꯍꯤꯡꯕ ꯍꯛꯆꯥꯡ ꯄꯥꯝꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯣꯡꯐꯝꯁꯤꯡꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯗꯔꯀꯥꯔ ꯂꯩꯇꯕ ꯁꯔꯨꯛꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯣꯡꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯣꯡꯐꯝ 7 ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯀꯣꯐꯤꯟ ꯑꯃꯗꯤ ꯏꯗ ꯒꯦꯟꯅ ꯃꯣꯡꯐꯝ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯀꯥꯎꯍꯧꯕꯗꯒꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ꯫ ꯀꯣꯔꯠꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯗ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯦꯟꯗꯣꯇꯥ ꯁ꯭ꯇꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯟꯅ ꯂꯥꯌꯦꯡꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯚꯤꯛꯇꯤꯝꯁꯤꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯄꯤꯅꯕꯒꯤꯗꯃꯛ ꯑꯣꯛꯁꯟ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯈꯛꯇꯪ ꯌꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ 10 ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯅꯕꯒꯤꯗꯃꯛ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯉꯥꯛꯄꯤꯔꯒ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯂꯩꯅꯕ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛꯇꯗ ꯏꯗ ꯒꯦꯟ ꯂꯪꯁ ꯀꯦꯟꯁꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯛꯄꯗ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13, 1984ꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯥꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫